kuki minai nam chivia khra so e rimsa purakne de yawra kram male aduga akoina litan lan ba yadri kampok pilan ba yadri akoina hoji yukrun de gina litan phawra anaw puraga chatpa yagdro si yabro ba yare pharaga hatokine moigina kama ya haliba kuki nupi lagba kuki anaba kuki lagba hayam harawi ne noi je kuki na de minnai onna ba kana sille mai tai ga naga go usidan dije kuki na usidan dije mayam na loi khangna ramani kanana no haiba akhoi anaba pur chapa yagdo je kampo picha pa yagdro hingadro moide hingaga amu anaw de layeng hidawra akhoi uji imphana anaw pu pa chapa yadre mai thara hato ko dabni ne kamaina imphan yawre no hello ta safa sing thingkhong jeng village ta katna ba KRA ga kene ga kanabdo ai khoi na ga da amuka tainaru ko noi mai do ikai ba khangdana thingkhong jeng village da noi kanar ga amuka ai khoi da taina ka da male ne noi na sak yeng ba da torno hello miam ngahak res tobo oina ori sase handagi landadi ko handagi landadi ai khoi yalhomi ga daga prop loina ko nungmai paidra su yare nungmai amta phau pai roi khoi di lambi adum kak thak khadi pungloi loire ba adum toy khrani ba ko nungmai amta pai roi khoi di darkar leitre nungmai khel khatam haibadani lambi kak khadi natro miam